Ngarang numidang si Kamjong District sa sata akan momon kutuk na bigi video footage sa social media da viral oirakli. Dan thalo. Let's see how let's see. Oh, mudah-mudah. KZ Chiga Minister Yumnam Kemsan Galusing Baga Guwahati the Unai Havigi Wahauda Chusampuda Irang Tuktu Lakbadu Narangsu akan Mamongda Miyoi Sakayamana Irang Horopi Bido Futis Kiamasu Taduk Naraki Litan gi mafam anida nomai kap na badan pi ama nomai maruna pali koki militant sing na tourism gi sangwa sagali basing thugairamli chusampuda RAF yauna central force gi marakta nomai masum nung na pandanu sokpa yauki litan PS na kon tuan mafam sing da koki militant amadi tangkhul volunteers sing gi marakta lepta na khuthok na gi makha tarakpada ngarang su PS asina kon ba mafam anida nakal ani gi marakta khuthok na rakpada koki nupi ama Nomai maruna pandana sokpadagi Kangpopi District Hospital puduna lekana krihari Thajaningo riba pau mana kunjasindagi phama pau gi matung inadi numiyungba ngarang matung pung amarom tarakpada mongkot chepuda tangkhul volunteers singa masung koki militant singi marakta akan mamong na kuthok narakpada koki militant singi bunker manakta lairambi laisabi ama nomai maruna pandana sokhi Solabin pi adu ambulance amada haplaga imphal lomda puraktuna layengna bohona khibigi mahutta Mahadev lamkhai amasum sina kaithel phawraga cycle tamna pukhraba matungda sarpaimana phawtokraklaga Kangpopi District Hospital admit tawduna lekanakhre maki pambom amasum phaiganda nomai maru amamam panbane hari thawdo asigi pawta badigi police na central force kusamnaduna thawdok thokhamda changsilubda khuthoknaram nakal animak handokna khiyari Amaramda ngarang ayuk pung taruklom tarakpada litan PS na koliba sangkaya amadi Mahadev khulani gi marakta koki militant singa tangkhul village volunteer singa gi marakta onsinaduna khuthonaki adomenama ayuk ki thawdo adursidadi nakalani gi marakta aso apan yawgi pau phangkiti thawdo asida su police na central force ka kusamnaduna sangshin badigi nakal ani magna khuthoknaba leptuna handokna khiyari amaramda Tha asigi kunga mathoida Kangpopi District ki Salwa PS na konba Imphal Tamai lambi gi Jameng Lek lenga na tourist spot ki damak semga sagali ba sing koki militants na thugai duna ama ata thuwalamba dana tana thaba asibu suri ba sinmi sing su ki hanbadagi thabak su pham thadok sena krihari koki militants na tourist spot asigi pochai sing thugai yan khai duna ama ata thuwalamba dana tana pochai khara su mai thadolam khihari thawdo asigi matana kunja sing na phongdora kwada thawong asi koki militants na khulai pai duna laklaga nampudu sa tharamani maram sina thawdo asida sena ba sing pungni fugani pan manungda phagatuna logyo ba serak pu haina Thonglan Area Joint Action Committee of Protection of Essential Land gi maikedi gi lenga ki miyeng singsilakli amaramda thasgi kunga mathudi minister Y Khemsa na Guwahati da Kokijau Council gi president lusingwa mihutching unaduna wari sanakhiba bu yaningda ba phongdoktuna nanung thildagi hauraduna numidang athingba phawa Chusampur gi Red Cross Road leba council asigi chairman Helian Thanglet ki yumda protest tawudana tana akan mamong ni yaningda ba phongdora pasingbo police amasum central force na lakshindana ba honabada RAF ki Zawanama yauna BSF ki ASI ama nomai maru pandan soki duga atopa ASI ama yauna Constable anina nungna panbadagi soktuna lekatna khiyari Awang nongpok militant sing attack kansilak pai Assam ki Tinsukia da leiba Assam Police Commando ki kemta ulfa ain attack sa takraba matung Center for Northeast India Security Studies CNE ISIs na awang nongpok lamdam na militant sing attack kansilak pai haina section 1 thamkri CNE ISIs na thadorakhiba chiro lamana phungdorakhibada Nahan ayu angan bada sa tharakibo ulfa ai attack aduna Assam Assembly Mikhal gi mangoinana loop asigi strategy da sauna ahong bulakpi gi mami ure masigi matakta Mikhal gi mangoinana ulfa ai Parvatiya Satagram Jana Samati Samiti Arakan Rohingya Salvation Army amadi Rohingya Solidarity Organization awanopok ki regional security da sauna singar piyari Sioloduna makataraduna hariba loop singasigi oiba apunba mipam ama mamang segi December da
Cox Bazar Pangthoktuna Lupsing Sigi Airlines ku eba wari sanaki haibigi report lairi wari sanaki ba du Bangladesh ki Directorate General of Forces Intelligence amadi Pakistan ki ASI na mateng pangki loinana kariguma awang nungpokta security ki section thorang sing matik sana paikat haudrabadi mikhal phawbagi manungda militant sing ki attack kan silakpi he khulai leiba masum India Myanmar Bangladesh ki ngam khai paring de sathariba militant ki thabuk thoram sing na oirakliba phiba masida hena mateng pangli heri Churchampur da cheng mangmagi wathok lakli IDP singi dam lapthokhiba cheng kadai da thamkhrabagi hangli Churchampur district ki relief ke manga da leiriba IDP samaga kunthra romna puna khuyek piduna Deputy Commissioner Churchampur da pisin khiba chirolamada English ngani ga kungo humdoi digi mayum thadoktuna lanjen naraklaba singasina ngarang phawba OMSSD Open Market Sale Scheme domestic ki makhada phangadaba cheng phangdana lakli haina bokathre OMSSDSC IDP singidama ahongbo mamal sing phanganabigidama state government na FCI digi hakhingna e-auction tawdana payment basis ta lokibasini hairibasi ngasi IDP singda phanganbigi muhutta kadaida satkrabagi haibigi asoba ohangama lakli Open Market Sale Scheme Domestic OMSSDSC de akaknaba relief camp de lairiba IDP singidamak semani loinana English ngani ga kunga manga gi November tang amadiki direct benefit transfer na chinjak yen thokpagi muhut sinkraba matungdagi hairiba sing asi phangkidri Churchampur district ki Lanba TD block Lingshiphai Sadababana Mandap relief camp Komintang ki IC Tuibong de leiba Sadababana Mandap Tuibong gi town hall amasum Tuibong gi community hall de leiba relief camp sing de leiriba IDP internally displaced person singna punna phuyek piraga DC de pisin ki besiro laduda state government na OMSSD gi siengasi sang yamna khaktuna thamkrabasu relief camp de leiriba imung amatada phangdana lakli Government chinjaki muhutta mi amada lupa marfuga mari numit khudingi case allowance oina pirami adubo hairiba senpham asina karamna tangai fadaba polam sing leiduna hingadoribano hainangli punama asina khwaidigi ngaklibadi DBT haudokraba matungdagi OMSSDSC relief camp amatada ngasi phawu yoduna lakli hiramasigi matana singbagi akupa marol Advance payment amasu Manipur government ki cap and PD na mamang say English ngani ga kunga mga gi August tha dagi satliba say sigi February tha phawba FCI digi sing singbagi authorized toraba document sing khangan bi wari akupa marul khangan draba supisin ki ba chirola duda Churchampur IDP sing da yen thokna bagi damak seng metric ton sanipan ga kunthra rom earmark toki madugi matungda English ngani ga kunga mga gi August mga da cap and PD na sing Quinton lising ani Quinton amada lupa lising ani ga sani ga yang kai puna lupa lak nifu ga manga deposit ok yari English ani ga kun ga manga ki December tara ga nipanda central rate adu revision tawbaga loinana seng Quinton amada lupa lising ani ga sahungu yang kai hengalabasu hana tawkhiba singa adjust tawna handuna adumak lawi hali madugi matugina hana Quinton lising ani lawgadaba adu Quinton lising amaga samapan ga kuntra ga mapanga 0.65% pam lupa lak nifu ga mariga 0.99 deposit tawhanki ehenba Quinton samapan ga kunga mapan ga 0.75 ki lupa lak kungani thuga 0.49 su deposit tawduna hana dagi pirakliba sengi sanga dudagi hena lokhi masigi matakta English ngani ga kunga manga gi February thada su tangkak anirakta February tara ga nipanda seng Quinton lising amaga samriga yang kai ga 3.768 amasum February kunga taruk seng Quinton lising ani lokhi hari seng singadu DC office ta SDC oiba hajjo sawanlin paw amasum Polna FCI go down Impal dagi singkibani haina sirol durus mek sing napali adubi English ngani ga kunga manga gi November matungdagi di hari basing singasi IDP amatana phangdana rakli IDP singi dama singkiba singasi mari lena bu official singna kadai thamkhrabagi habisi asopo hangwena lakli panbaya badi OMSSD policy si Manipur gumba state ta direct sale tawbu thinglibini Chief Minister President Murmu unarabi yari Haukiba February Mari the Yumnam Kemsan state asigi anobu Chief Minister oina wasak lokraba matung satnabigi matung ina Central gi lusing basingda Cartridge call oina atay lusing basing unakraba matung leba asigi President Draupadi Murmu unarunaba hayeng delegi damakta haibidinga si thadokani hari
Presta pangwa pawe le khuna ki matu in Chief Minister Yumnam Khemsan ngasinung tulpung amada Delhi gi damang Imphal thadolagani mahakna Delhi da leidingai da leiba asigi President Draupadi Murmu gu unagani haujuma ki oina President Draupadi Murmu ga karama numita unagata gi haibadu gi sapsaba paw khangma leitri hari panmayabada Yumnam Khemsan state asigi anaba government gi Chief Minister hek oirakpaga Prime Minister Narendra Modi Union Home Minister Amit Shah BJP gi National President Nitin Nabin amasum BJP gi maru oiba Union Minister singa unaduna state asida sakot thaurangi thabak thoram kya ama paikhananabagi matangda wari sanaba laikhrabani Litan amukasu hana nungmai kapnakri hana nungmai kapnaba amadi atai pamdaba thagdoksing thoktuna lakhiba Ukrul District ki Litan Police Station ki manungsanba Mongkot Chepu amasum Litan khungi marakta nauna amukasu nungmai kapnakri pawge likhun singnai ngana numidung ba matung punga marum tarakpada Mongkot Chepu kuki khunda leiba bunker singdagi kuki militant singna singnaba singna nungmai kap silaktun Imphal Urkhul National Highway da satliba miyoi singda akitu jungba phonanaba honaraki Koki militant sing apaba makal gi nongmai sing sijinaraga leptana kapsilakpadagi mafam madura leiba village volunteer sing nasu handru nongmai kapki yari nakalani na kuthokna badu saurana pung mangarum sataki yari mafam madugi miyoi sing na phungdorakpada koki sing na singi singmai da bunker sing sagalakpu uki yari thawdo oduda mi aso apan yawbagi paw thoidokna laikidi yari nakala marumna kuki CSO Working Committee urkhul thadorakpa chirolamagi matung inadi numai kapna baduda nupi masa ama soki haina phungdokli numai kapa do Lengthai Mall Farming Area Low Smubi Tabak Sataringa that Tokibani Taudo Duna Mr. Miami Piba Pokale Haina Sukmaral Sirakli Committee na Lenga to Kudak Nomai Kapa Lepanava Tabak Lokanava Kangan Bagaloina Urkul Highway Si Secure Ohenaba coming operations at Tabina Baloina Nomai Kapa the Siena Visin Gimatak Excel Lokapina Ba Apple Toki Nakalamaromda Tankul Naga Foothill Organization Kuki CSO Working Committee Urkulna Toki Bachi Rola Duda Pallibo Wapamadu Yaning the Bufungoraki Central Working Committee TNFO Gi Publicity Siana Tokochi Rola Mada Shogi Makada Kuki Militant Singamasumako Women's Wingi Tomisingna Singmai the Tok Tolaga Konglam Siamagaloina Bunker Sing Sabasi Midna Urabani amasum makoina phongdokliba law singubigi thabak subani habadunati National Highway 202 gi mathakta masing yamlaba bunker sing siamagi thabak sathabani mafam masida koki militants na tangkul naga sing landarakhibani haina sirol aduda pali sayanaba wapam phongdokpigi muhutta asing asingba wapam phongdoknaba CWC TNFO na akanba wapam thamli irang thoklingaida aranba wapam sing phongdokpa sina miyamgi thajaba manghalakani loinana saitheng nanglaba mahlanna bhonarakani hari seraksida ngarang numidang pung tara taramdai aduaida Kamjong district ki sasat area da akan mamungna numai kapna kriyari Tazabiyaba Pawgi Likun Sing Hai, Haukiba Matam Karaki Mamanga, Koki Kungi Yum Sing Mai Takiba, Sasat area that Naranumidang in Nomai Kapna Bigi Taudo to Tokibani, Amas Naga Madi Koki Sing Marak to Nomai Kapna Bigi Taudo to Tokibani, Havigi Sing never later so, Sapsana Kamungam Trihana, Pawgi Likun Sing the Fundorakli. Sing Sanba Sang Lubasing the Kokina Landarakre, Isteras the Kumza English Singaniga Kungo Humdagi Me Humdigi Hauduna Tolak Liva, Hingsaya over Iranga Siki Manunda. Sing the sing and Bamadi Manama sing heck was at the cookie singer, Toyna Landara Wigi Pau, Toyna, Tolam Labasu, Matam Kra, Taru Drabamatung, Ta Sigi Kunda Impal Iski, Pokaw Naharup the Tokrim. Iranga Sigi Manunda sing the sing Yan Sakiba, Imung Manungi Mio sing, Koki militants in the Tamtina Miatina, Hot Kiwi Taudoxing like Krabanemadi, sing the car over Sunatana, sing the Gikuki Shinga, Kumtarava, Meitei sing the Kundadun, Lady Bamapam Singa, no make up Sindra Landabagi Taudoxing Kiara Kanatokri. Hairiba Taudokia si Tokrabas Istera si the Oirakiba political gi Ohong Mamadi, Oiragliba Pibam Singasidi, Matam Kredi, no make up Naba Yawa, Landara Pigi Taudoxing Topigi Sangyam, Sintani Eva, Mon Hunteru Rabani. Ta Sigi Kunda Impal Iski Kundrakum Assembly, Constituency Manungsanba, Sagolmang Police na Konba, Pokaw na Haroki, Oyoxing the Tokiba Taudosi, Yam the Lebutiba Taudo Nihana, Pokaw na Haroki Kunza, Naurem, Nahesona, Pauxi Madafondorakli. Mang hai tha sigi haukiba kunda kunja singna oyok sing the kaduna singyan ki singa sigi mathakta CRPF ki chamaga kuntragum doi suba battalion gi bunker ani gi marakta koki gi bunker ama lei haina palladuna kunja singna singyan mahaurakpada hariba koki gi bunker asidagi nongmai round tara hena kapthoraki amadi nongmai kapthorakpadi gi kunja singna sapagata mafam sing the hingnaba question sena keba wafam thamlakli
sing yaliba khunja singda koki singna nomai kapsilakpa duda singa sida lairiba CRPF ki personal singna kariguma lokhatpam tokpe action amata lokhatana free de thadokna thamki haina akan mamaral shira duna mahna hai nomai kapla khraba matungda Nongmei kapkhibagi makhol tai hai duna thagdok thukphamda Sagolmang police ki OC lakhi dubu makhoi su kariguma amata tawba ngamkhidabadigi ngihak leiramlaba matungda adum hanki khunja singna Sagolmang police station da sattuna hiramasigi matangda wari sanakhi amasung khunja singna singyan masatpada security force singna ningthina ngak sinbina ba haijaki dubu ngasi phawa madi lenaba singna lokhatpam tokpa thabok sing lokalakpadi laitri haba wafamsu mangna phongdorakli khunja singna singa sida Singyan basang mada security force sing na ningthi na ngak sinbiyu haina singa sida lairiba CRPF asi aten matam gi manung da lakthokadabani makhoi ase koki singa puna laiminaduna koki singa misang sangdun lairi karigomba khunja singna singyan mada pamdaba thodok tholakna ba amadi CRPF sing lakthokdaba thoklabadi madura tholakpa aphabata gi teksak lengana pugadabne bo phumsu mangna thamlakli Panmaya bari Manipur thukli hingsa yaw irang asina miyoi sani gi yankai hena laikhidri miyoi lising humfu hena lanjena dun hauze relief camp lenga na matam kharagi oina saba sang singa madi khangna sanaba sing yumna sangjapam lawduna lairibani Not Pishin na bohonara mahum de sound of Fortcree salibase isigi February ani digi hauduna satharali ba bosim na lawba HSELC examination gi ngarang aroiba numiki maths thokpa numita khangabok higher secondary school Not Pishin na bohonaramba boarding saliva mio emayaw na mio desan fakri ngarang kaisamba junction da leiba desam gi office ta pang to ki ba permission gi unaba ma mahiroi lupasigi president oina Ramesh na hai thawal da leiba khangabo higher secondary sida ngarang nigi numit kharani gi mamang da aduki mati khongban chen gi paude samna lakpadi gi ngarang HSLC examination 2026 asigi aroiba numit maths thokku numit desam na mafam da yengsin khongset amasaki maduda khongjom sapam da Deboarding hangba sapam Arun Kumar Kovamana Khangabo Higher Secondary Hairiba School asida center taba magi deboarding da leba mahiro yawn school aduda taminariba mahiro sing da pinaba room number thaba answer note sing pishinaba honaringai desam gi thami singna center asigi mapandi gi phabani Amaromda base academy khangabo ki sangayumpam higher secondary hairibi school asi thaba mahiru yang hagetreta not sem laga pina bhona ringai da desamna base academy gi school asi gi principal amadi vice principal miyu eni amasu phakatki maduda makoina sizinaramba laptop mobile phone yauri heri loina ngarang fogaliba miyu sing asina mamang thukiba subject sing da makoina satlaga mahiru sing gi answer note thillubagi wari makoina desamna phongdora palairi aduna Boshim na lawbo HSLC examination 2026 asina kayam yamna kunai sigi masak fazabe exam amu ehalakadoriban haibisi asobu question amu nens phongdoki